Hai ꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃꯃꯨꯛ ꯄꯨꯔꯛꯑꯦ ꯄꯨꯔꯛꯏꯁꯤꯅ ꯃꯪꯒꯟ ꯎꯇꯤ ꯃꯪꯒꯟꯒ ꯎꯁꯣꯏꯒ ꯎꯇꯤ ꯑꯗꯨꯒ ꯁꯤꯗ ꯀꯥꯡꯍꯧ ꯑꯗꯨꯒ ꯊꯥꯡꯖꯤꯡꯒ ꯎꯃꯣꯔꯣꯛꯀ ꯇꯧꯔꯒ ꯃꯦꯠꯄ ꯁꯤꯗ ꯀꯪꯂꯥ ꯀꯕꯣꯛ ꯕꯨꯖꯤꯌꯥ ꯍꯥꯏꯇꯥꯔꯦ ꯀꯪꯂꯥ ꯕꯨꯖꯤꯌꯥꯗꯣ ꯑꯗꯨꯇꯥꯔꯗꯤ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦꯀꯣ ꯏꯁꯤꯡ ꯈꯤꯇ ꯊꯛꯈꯤꯅꯤ ꯍꯥꯟꯅ ꯑꯩ ꯈꯨꯠ ꯍꯥꯝꯃꯕꯅꯤ ꯆꯥꯖꯔꯒꯦ ꯈꯨꯠꯃꯛꯇ ꯄꯥꯏꯔꯒ ꯆꯥꯗꯧꯁꯤ ꯎꯇꯤꯒ ꯑꯣꯏꯅꯝꯃꯒ ꯌꯥꯝ ꯍꯥꯎꯋꯦ ꯍꯧꯖꯤꯛ ꯕꯖꯥꯔꯗ ꯊꯔꯣꯏ ꯊꯤꯕꯅꯦ ꯊꯔꯣꯏ ꯌꯥꯝ ꯄꯥꯛ ꯊꯣꯛꯇꯦ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯊꯣꯛꯇꯤ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯄꯤꯁꯛ ꯄꯤꯛꯄ ꯊꯔꯣꯏ ꯊꯣꯡꯉꯀꯥꯟꯗ ꯑꯃꯨꯛ ꯆꯥꯖꯔꯛꯀꯦ ꯃꯩꯁꯨ ꯂꯥꯛꯇꯦ ꯇꯧꯏꯁꯦ ꯍꯥꯎꯋꯦ ꯎꯇꯤꯒꯤ ꯑꯣꯏꯅꯝꯕ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯣꯏꯕ ꯀꯥꯡꯒꯤ ꯈꯦꯆꯤꯗꯒ ꯍꯥꯞꯄꯛꯄꯗꯨꯗꯤ ꯑꯃꯨꯛ ꯆꯥꯅꯤꯡꯉꯤꯁꯦ ꯉꯁꯤꯗꯤ ꯑꯃꯨꯛ ꯆꯥꯅꯤꯡꯉꯤ ꯃꯣꯔꯣꯛꯁꯨ ꯁꯥꯏ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯎꯪꯉꯦ ꯁꯥꯁꯨ ꯆꯥꯏ
ꯀꯪꯂꯥꯕꯨꯗꯤ ꯌꯥꯗꯅ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯁꯦ ꯃꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯃꯈꯣꯟꯁꯦ ꯐꯪꯉꯦꯗ ꯁꯤ ꯃꯪꯒꯟꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯉꯧ ꯄꯥꯟꯅꯗꯤ ꯃꯪꯒꯟꯁꯦ ꯆꯥꯅꯤꯡꯗꯦ ꯑꯩ ꯄꯥꯝꯗꯦꯕ ꯊꯥꯛꯄ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯋꯥꯅꯤ ꯃꯥꯡꯁꯤꯗ
Mangga ngatan pupuk lah. Mana masih cara. May pagkakalala mo. Sabat ko ya? Murug may pagkakalala mo. Murug sabat mo. Ito di manilis. Liam daw ko sa mga काम हो बुद्धि मंगन खले में मंगन दे चाबे चाबिन दबा चाबे फ्लोर में ना सिटी मताल साइड में सिंदर के अथले वीडियो दमुठिन रस को मिया बाय बाय